Kari haiba ibima nangna aise kaithel da atopani paga satminarami kaina nangna aibu mayam mamangda yoladana phare aina ne nipa aduga satminarabadi kadai praman puthoro praman yaudu wado ngangano taningdi khangabro nangumbina aibu mayam mamangda yonaga tawradana kananu puthoro pramando puthoro haibni inama aine praman yauduna hekta mingonda adugumba oida padabado sem saduna ngangadaba nupido ainate inama dauna aigini imanabina inamana kaithela nipa atopagane unarambado urami yedan engonda tamlakpagi wani aduga isu kanano kadaidagi kaduba satlibano wana thigatlibani inamana soplabadi yumase loina sopkadoriba adunane tasawgi manakong yawdringaydani kanano kadaidagi no haibado sengna mutang hairo karigino inamana asuk satna sopka thabak tawrisibo nung manunggi jenthanabagi thabak tawnu koinama ai leiringayda adugumbane oida padaba maunane khatpa yaroi nang mangairene yumasiga nangna maharani ga sanadana inimbo ga sanadana ai khongtang kuding yengsaladana hoi sumi nipa adugane ai kaithel salui ado nipa do atopa kana sunate ai gane marup mama hogena silibani adugi damakta mi sindo khomuribani khangbar khangdabra noina adugaiduga wari kaya ama semin sajinduna aise phattaba tahandagi tawriba natro ibema nangna tawriba lamsato iloina khangi yum asidagi tanthokraga nangna yum asidane maharani dana nunga aina leini haibas iloina khangi noi tasawgi phungbam thokpa inkhol asigi property punamak nangna loina pamlibani ai khangi ni ai khangwena khanbro inama aduk satina sawkhataba wangang sangangdo ingona sinarakano ngasai phawdi ai kadai jate kanano karino praman puthoro aduga hosik aina praman puthogana satli kaina karigi oi ngangino ngasai ena phajana hangba matamda satli marup hogena tawbani hairabadi adumna khanagadro namona man isum chumdaba tawina manang tawnuko yum asidane izat sokadaba thabak tawganu ai leingaydane adumnane namai thakpa khatpagadi yaro hina ma aibu phatte haigano kire da koi bema kire inembo kider nangmoina ki patare mayum makai panabagi honage di leitangai mana aingonda aina tawgadaba lamsa sajato mana aingonda question senana leirine tawrise ai sune karigumba ma tawgena honaribani adumnani namon phattaba tawganu hek karigumwa phamse noi taso mana kong yongna khana seinabaga tawrabane aina nangbu kaidaw yengu hele sabina yau bai babu kaino aina ngasti imanabina tamlambade khange taso su kanagumba mana tamlima tarabadine nasamna na khara yawribado loine phoiser khrani adugani nangne gyan tagadori base matam adugadini aina haibide kain haibi yaroina ma hojik sune matam lei lambido sumna satpatamu lambido khoiba tari haina ngangi bani ngai karino na khuyani na mangona sida lephaga lekai sara sanba makhai ngangnari budubu karino ni he tabaga mata yadri ni tawisibo khana gyarga imungda khana rucho maithabi singsidi ima dene matam suppadani ibemagi misangda legadari bani haibas iloina khangi nasanu pisingango nasanu pisnini oida padaba kaya ama semen sajan tamsilagani aibune yumasidagi tange no honari base ima mayum makai pange di leitingai mana aigi khongthang khudingi ngesalatana nasanu pisi hana ngango haibni kari mathole na mana aina satpa khongthang khudingi yengsin gadori bano nasanu pisi ngango ima kaya ta oida padaba ngangi bano ina masi yengune aina ngangi base magi phanabani amadi yum asigi izat se stop ni bangang ni bini haisma khangdi ni tori base yum adugi ni izat to stop larani aina kanna bo hona bada aise phattaba tarabani ina manane satliba khongthang do yadi ni ina ma yadi mau amana ne karamba satkani haibado ina ma khangdra mali tambiba tare tana ina ma kari no ni he ibe ma se suma sin jong tho na yaw khre da ko nang mulai sabi ni he negum na kai pan bani kari no nang na manama asiga sap mana dana khanari bidbo thaksi kasi haiba yawdi nang haining bare su phajana na maduga haiba yadrene nang bo thongni kai khre da ko ibe ma kai no nangi mataw wasidi ai ri ki dum ki saliyada tawrisina khwaini mataw se kari no he as ima ai khoido se on thok na khat khre da ko ibe masna ne ngangi sa ise ai ne ai mase kanai gane phuduna to rani mase hoi he ina mana phuraga ai di tumina khutse maningda losalaga thamdai ne ai su khut yawri na ma aina ne ngangi base kari su lan ba yawde ina mana ne alan do hana sendok na bigi hono khangabro ina ma kari no ni he
Nakhoi maya mangon se kari bisar dongna minu ngang ba sak ba kari no as khangde makhoi ani sine ngasai no ngan badagi khanari bani kari no khangde ni ikai gi gam ta leitre ne tawse amana ama ngang ba stana de tawriba ani maksap emani ai sungang lam di bani haujikti nakhoi mayam loina pullaga aise fattaba taga dori bani aise ithanta oiga dori bani haibase ai khangabani aina ni isam sam ni kari mathabak amai hona jege tawrabadi masigai singne kar he yengsiladana ne ibe masni hana ne mase phurga wa lakadori base kari suleta wari siga mana mayam basiga stem santam silaga yum asriga tan thokna bagi aise silli bani aba ai loina khangi aba ai ibe man tawri base ai kari nun hinang namuk kaptharak dana tawri duna wari do kari nu ai su khara tahlu dana kari wa pham no noi tawri bisa do engon da su khara ya hullu kari nun hi amana ngang amana ta de kari wa pham no se engon da su mu tang tamu ai su ta gi ni kaya mu yamna lo wa pham no mu tang engon da su liro adubra taso ina maste kai thil atopani pa gane sat mi ra mi haidana ai gi imana bina engon da tambakpa ni pa do kanano kari no ina hangbani adugai duga mana loi khre ni ai se muk toiba yum pan gani khangde as kari no za ja ne engon da mana ngasai de ki ngangi basi yengu du tawdu kaya to no yengu ne ngangdrabadi nang na namane biduna hekta aise ni pa atobga satlena maduga haizelega nang na maduga thajatana engon da hangnaga tawratana kari na tik leirana nang adum na engon ngang dawri bano tu urabra taso asini aina hangi base mana phajana khomge di leitingai gi mana ahan badadi kanano karino ai keim khangdi kaina aduga gi aina pramando pira kanda imana bina uin haiba kanda osatli amaga marup sana bani pani kaina leithoi soro base taso ina mai khongtang je sumde ko kari gumbane imung manung sok pane thabak tawraba ba ai phate haiganu he taso matam lei hojik sune ina mase warak pana chumeng khali he mase yamusi tare hai mita zo ai khutse se khuse pain thamuko kanaga sauningu dina masamje phorna torani masigi nupi se mi yamna usitare masti dum hanu warakke khoidaw se thol langkhat khreda masti ai khuse pain leipo ibe mada masi kanaga masamjine barabar be phoina torani tawrisi kainu ni ngawrabrani ibe manangbo kainu nangna nasni pise ga sap mana dana khana de ki tawri du bo ngawrabra haibani ikai ki gam ta leite tawri amasi siyimu era nangna nasam phoiraga ina tumina leigadaba mido malu da boina ma aingonda usitra badi aishuni khut amma pali yengna siro taso thadokanu ko igi khutse kariguma sauni na masamse phoigi besu khangde aina hek sauni na khutse thage toroba aise manina singadabni ko mase hey ibema nangne nang ngasi nang khangudabni nang ngasi nang dine mani tombi se mase lemna khak tharoi ko migi paisa pukhraga pirakani haibesu khangde tawriba khangane ba ngasigi mayum salaga hekta lawrage ngasigi haima paisa thobala imani masigi tongam bise as onthokpani da ko kana de masi ujingai dine hekta chen khrage mani tombi amutang thoro wari ama sanaga da leyi inama kanri tawrabage inama di yumda leite kari wa pham leirage hekta hayune ingonda karino ihe aduburo nangi nanama dunani aingonda gine senpham gara pokhiba lawram dai duga dininge is masindo tenawa dawni te tawsina dina paisa do lawkhre aduga hojinga piram dai sigane masak phau utkidre nas paisa do hekta lawrage la abani ihe inama di yumda leitini nama ado ko namuk lakpa yaradro hojiti ma di yumda leite kayamuk yam senpham no kari matangi lawkhibano karam kanda lawkhibano aikhoi adugi maramda karisu khangdine tawise khangdine paisa mayam se kadai de bumana thammiba hek hanguraga na paisa leite oxygen naradana kari do bimana paisa do lori banu e khangde kari no matho amale dana ingonda gi mana paisa do lawki bani phana kuire pithok na bakra hayo phare sat lage nyusita saradana kya tanu yengun he aikhoi gi yumda ngasi phawba kanam tana paisa thoba laktabani masigi nupi se yumda hek mawoina lakpadegine yumgi izat ka loini sentharabani yum masida mina ne ngai hak letana paisa thoba laklibase aidini onthoni kai khre dago yum masigi ngune na haibada to taso su lakle khangani sidi taso ina mana chaliba khongthang se taso di karimta khangdro hojik tasu aikhoi lekai gi mauna hado paisa sendoi mingon da pathopido paisa lobala ami
inamana paisa puru yaidana kari haiba nanamana paisa puru haiba kari no madi ingondaga mata khangandana kari gino mana hurana paisa loramisibo aidi karimta khangdini bema khangui tasodi karimta khangui tasodi ne inamana pungsum sumkhrabani pungsum sumkhraba inamana wa mateng haibadani tasodi loina pangthagadoni yengu magi matamdagi hek yumasida lakpadagi yumasida mina paisa thauba laklibasi kayadi yame aidine thokna sauningkhre magi matawsigine yum asidane mau haiba lakba phawba tallani mina adunani hojik phawba ina yum pangani ab khangdaduna lairibase masigine ina masti matam sana waro ko taso natrabadine yum mase soidane senthaba tare aibune sin kan bita hangano aina ngangi se imyam se yum masigi phanabani yum masibu phaningduna tawribani mana karigi noba aduk yamba senphamda lawribado hango karigi lawribano aina sino tumina leinune hayeng ne paisa do mayam pusalurga ne piba ngamdana ne yum thadok tuna stin batani ko taso adumaina ne paisa mayam pusalaga ne piba ngamdana mahe ne yum thadok narga yum yon thoklaga ne koisen chen ba yawribani taso aduna thoktrina de ne itei mana satliba khongthang ko jingse panabana phayena khaliko ai ne mana satliba lamsa saja sungya he yaning de taso ai bune phatana khangano ai ne hairibasi hoini ado maga manawrodi khanaba tabani phare tabde ingna ne taso hangnabagi tawgi ko na mado laksanu khananu phajana wari sanaraga loire la idu khangani masigi maharani singasdi inama karigino inamana akhoi lekai paisa pathokunu pidugi paisa lori haise karigino inamana paisa lori budubo nangna karigino paisa puri haidubo mina yumda paisa thobala ene adugi maramda nangna engonda karimta su khangande karigi nangna adu yamba senphamda lori banun he mingondu gagi as yenguni he makwa anga meladana phuna dai dauna ready ga wele re mine tawrisi mastigi le sabise machine machi ai on thokna sauning kheda ko man tawrisi yongdo ini embo ka saradna aina maunde sahi khara angang oire na usitta masthari bani hera aisu magi mayambana lori bani pharasu phatrabasu mana hensan ba yaroi sinna ma pali dabu ngamna bagi hekta masing thijilaga sumna bagi honaraga loiredana kari bu tawjanege yata yadrage hek phuna thoa loye kedawduna mana ingonda nongonda ni hangi base kari no ungduna leidubo mina yumda paisa thobala ena ibe mana sauri base kari gi lowi bano haibado nang somtang khumudana kari nu ni aduburo aina lori basen phamdo ai thanda nongaina sagi koigene lobanati yumasigine awada pakaya do mena bigi damakta lobani moita sangdi khangoi moita sang thabang ne satkrani somda sakhumgi imungi ahorang mayamdo paisa do kadai degi men ga dori bano madupuna makto aina ni tawi bangatani aina thau thum morok leitaba posai kaya ma ina lori bani hojikti posai gi mamal su kaya yam tangi haba taso su khangli bani adu mayam do men bangam na bagi hona badani aina mingodi senphamdo lawragane paisa mayamdo aduga sangkhi bangatani aduga atei khara li hori baduna aisu kari no posai khara leure aduni dana atei di kari oini haige sibu wani nanga kari haiba kaya tamasin thi banu ina masai yongni aina phi khara saraga imung puraga mana kaya ta oidaba ngangi no yenguni na khone na khoyani mu khana bahudore na khonako hoi nana mana haiste thoidum kai dabra haina khali bima khananu ko masu imu manu pu na bo khona bada tawibani kadai dagi tasawsina khangbra khangdabra tasawna aina nongmata mawanda paisa hangbadi leiti tani hairiba imagi hidak leitabagi paisa suni aina leiraga piribani aina phi khara stharaga madgai phangba paisa duna imagi anabasu imung manung phawba ina puba ngamnabigi honaribani tasawna pusilak paisa duna di kadai dagi konarani haige is magi paisa duna imung manung pui kaina onthok na su singthiba haigri da koina mase no yamna henjelakle badine aina sauning dunani aina haiba matta thajadrabani ne kanai kani aisi hu saduna sido khragi aduga hek wai sangani aina ne tawba khuding makta ibm asne ne chak thinjanna ne yumse khanana bigi honari bani aba noi thajadrabani na hauzik aina hu saduna sikhrabri noi thajarani dana ai sirabadi hayeng aina ne karigi maramgi sibano haibado aina loina ida tharmgadoruni noine police na marai na lagna phazarani aba matam du noi khangani aba noi mi yamna usitta bigno engonda yamna utpagi noi na khona kho kari gi sigadori bana kho ni
Is kaya tani masin si yung same sadana kapsanadana katawradana ay ni ay masigi nupisi utok na kuidaw silang gadkreda ko karino mana tawriba khalibasi yung kapsanadana taso mangsig ay si pataba tahandagi yung masigi nupihi masi kanagane taso sisune ina mana haingi thazari si urabrasya nakon siga dawribano siba yade paisa khragi damaktabu aina hek singaga loiredana kaino matung manaw adumnane sibagi wafam pandano nang leitrabadi aidi karamna hingani adumna nganganu ko siba yade ko paisa done aina hek ngamnabagi singaga loire hek siraba kadawri yemu adudini aingondane paisa dori bafamdo sak thindane hek hangaba aibu phate haiganu hek ne hu saraga sido kadawrini khangzu waisni haibidi haizani matung manaw amongana karigi sangibano kadai saluribano hek hangaba aibune phatti haiganu komoi taso aidini hetne haisni aidi sigadoribani khangu oi hairoi ibe mana adum phahaningdano haibani da adubi isam samna wari do tanaraga loidena karigi khanabagi mathau tage siba yade ko nang siba yade hairibasni onthokna su haikreda ko hausikan gi mausingse taso sige mana kapsanadana ga tawradana yengun hi magi maral si losanaba honarise orabra masigi nupishi aina ne mani am sabi oiramdana tawribani nang khangadabani ko nang ngasidi ekoi khula thaban sumbi leibani na phasanam tangke saka thongreda saka marai ne mana thongjarani ngasidi thabal sumbi dani ani pa mane phadaba yade ngasidi phasana be ke asum yara mane da samse khangdine sammamangse ekoi redana ne sumna tingmoi base amta yade moi kari masam tingnabagi machine kan thoi shom tang leiba ngamjarabadini khara phagadabani khangdeda imung manungi menaba awun pot ne langsin bo hunabane karim ta isage leiba ngamdrine tawrise samjine tung pa he singna tingadi phagadabani thangatlagi khoi lerana toroye maladana sauning khreda ko do adumdi phajara mane da yare da kanadi horin dine lekayas da aina ni khwai dagi hena phajagadawri bani dress le dum yara mane missing were phazareda masina mukari tawla ino khangdi tawliste ibima nangi mingsel dunane khara yengba nungai nang sathose isu khara yengise masai degi mingsel mamangse dum ke ledana ibima nasatto phana simasu yaro ibima mahosana phazarana ne thoroktrabani na simasu yaro ibima nangdi phazar khari he nangdi phazar khari ne namai matek du galangna zanaba honabada tairiba atang cream mayamdo aina tairabadine phajagadabani aidine paisa do pamudanani adugmado amatta leidabado khangabroinama kari tho ina ngangja sain hoi he aina ne yama taikhrabanina khangra khangdabra adu nangsu tairudana kaino phajanabagi aidona ngorong ngonabagi phajadrose kaino isa ibasdi phajanabagi honagadabani saksina maruni o yare khangese ado ina mana karigino yamna ke na maunaga thorei basna ina madi kadai satkena thorei bano kaino numidangi sa insanga thongrei dro haisibo kaino taru nana ke na thorei sibo kari leirege ina mana dong satna ke na thorokli bedbo ima kaino ngaw bra khangdini lekai asiga asuk sauna thaban songane na mahai mai langna risibu nangsu thaban songbida songma sanabagi damakta na tronang na kiri ba myamdo aisu horen thabando songmadori bani horen kanagi manamano haibada ibimagi manamane dina maido paidana adugine phasana ba honari bani is khangjana da sana kadai sa toino kaina hausipuina kai sakadori ke horen thaban songbidani phasana songthargi aduna kiri bani kadai nangi phirul hanba malai bedo na han leiki bedo piro kadai kari haiba thaban chongani haiba as tokpiro aisni inama horen ne tan sa boi sa do khapting esongadana kanagi manamano haibadani aine mai si thangat pangamore dabani songonu thaban songbini kaina aduga inamana thaban songbine langna leiraga numidangi sa insingdi kanana thongadoriba aidi thaban songbi satkane na khutsa se loina masu sangdana loire nail polish taidana khutsa oi woje do loina aidi ne sa insing thongba ka ngamore ka ngasidi inama oina khara thongo ngarang so ina thonge ngasidi inama oina thongo kaino ngawrabro aisune khutsa se loina atangba nail polish ni taidi base ngamoi hausine sakhum sangduna amurak paiba kai ngamaroi sakto imana maraina thongjarani ngasidi kaino khunna sida sahi amagi manungda amutang harau kumai tobasiga sakhumda sa isim thongduna legadaba nate khangabra aisune
mau nahasindugagi hena fajanabagidamaktane kena mauna leidane thabando songgadoribani aidine saisin thobaga ngamaroi adu oiragana aina thongba taredana inama oina mayam mamangdane fajanabagi tawuro fare fare salo imanane thongaga sandagi sarupudine hanubi mamisu udribiduna sak thongaga inama sabu ngamgadoribro aidi ngamoi adunane ai saisin thongna honoroge inama oina thabalo songuro adu si ai kaino ado nangine nahan lekiba ahanba pitupto kadai pirose adu du ina maninga si illaga mayam mamangdani advice to thoragese kadai piro aine piro lo sikla thabane ta songro nang sidi hera ai ko sulai sari ne dama okusingai bani kaino mayam na ne maming satli bani ado sakto nang khara haung thongdo mo aine thabalo songrage songro thabaldo pe na songro ado khongdo loksindu ne tusangani yengu ina mane pe na ne khwangdo tek to makhai songro aine sa ising thongno hona jaramagi khoi gine ina ma hoi gumba maithakpi mauna ha sing se ubadane yum kane pan gada batal tawriste masige sige yengu mana lesabi amadagi heli irang ka tawradan koilang helang adana onthokni yening khidreda ko masiga khara nganguragana aise ningon singan bi yum pan gani khangdi khongthang kunigi yengsalen nganggadawri ba as yum gine ningol oina leiba sisu onthokna ne wa bazani da boram tang phangadi yum siga gine ko he yum se pan gre gena tawba